Masine nagadaba si classes Manipuri lari adugi sharingi saru haibdi khongjom numit haiba sharing adugi mamangda upload tawkiba adugi makha tarakpo oina khongjom numit haiba sharing adugi awatpa saru adu mitei mekta ibadu pathokpagi mawni masine part 6 class 6 latam 1 khongjom numit text page 2 continued adi mamang da pazakhiba adugi makha chatharakpani khongjom lanpham lamdamda thawai katpa athauba makhoi gidi lingjel do chensi aikhoi khotkhotpa langam phiran thetnaba jingbu tambu ani pun lingjel manghan gumsi Hindu Muslim Isai pun katsi lining lon pumba Manipur palemda makhade ijari basina to be continued mid lai haibdi mathangda lairi haibni matang asida panjaning badi masida iribasi line ani da iribasi textbook tadi line amamamda loinama ibani aidi hanbagi parengani si line amada mathangni parengsina line amada masina satra satri singna pabda nungaina bugidamakta aidi iba matamda mayek seng unabugidamakta tongan ba line anida ijabani textbook ta line amadu line ani thoksabai wani satra singna kumba matamda di line amamamda igadabani satra satri singna pabathoga adum yare part 7 class 6 latam 1 khongjom numit text page 2 magi homlang lamandi mapung phana singsida saksi magi koloidi ayuk yelho yelkhongda saksi magi minglendi numit yasang liningda Rajkumar Sitaljit Singha Sina khongjom numit hariba sereng asigi aibani channel asibu yengbiriba khunima comprehensorna ikai khumnaba uchari channel asid awana pa laigradi haibiningba lergadi satra satri sing amadi satra satri singi mama mapana haibirau awar apa mathangi upload tawbuda semdoksage mathangi upload tawu matamda aikhoi amuk puna unaminasi